Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Rajyapal Ajoy Kumar Bhalana Imphal gi Sainik School gi Girls Hostel semgat sagat pe yauna atai saku thorangi thabak sing hakthengna ni yengsin khre Manipur da kunipan suba Manipur Integrity Day ngasi pangthokre Kendra gi haksel amasung yai pheyumbal mantraloina Rims Imphal gi Dental College bu lebag asigi khwaidagi phaba college ani gi manungda ama oina amuk hana sakhangkhre Jharkhand की हाल की मुख्यमंत्री शिबू सोरेन लेखिदबदा राष्ट्रपति द्रौपदी मुर्मू प्रधानमंत्री नरेंद्र मोदी अमसुंग अतई लुसिंग कयाना अवाब फोंदोगली अमसुंग साम कुथ्रा मरी सुबा ऑयल इंडिया दुरान कप की इम्फाल लेके ग्रुप एप की मैच अमदा रियल कश्मीर एप सिना त्राउ एप सिबू पांजल अनि अमदा थोइख्रे Rajyapal Ajoy Kumar Bhalana ngasi Imphal gi Sainik School da jatuna school campus aduda girls hostel samga sakat pe yauna atei sakut thorangi thabak sing hakthengna ni yengsin khre Racial Division gi GOC Major General SS Karti Keyaga loina rakhiba Rajyapal na school campus aduda leiba Amar Jawan Memorial Stone da lei katuna leiba kitamak thawai kat khraba thawna phaba lanmi singi mafamda ikai khumna ba utkhi Tungda Rajyapal na school campus manungda leiba water ATM mama sangha ke madi leibak sin bathungna jathariba ek per ma ke naam campaign ki saruk moina school campus ta rudraksha upabi mathakhi Rajyapal na Bikram Batra auditorium da pangthokpa thorama da saru ya ke masung school gi magazine orchid phongki thormadu da wangang bada Rajyapal na hai leibak asigi tungi maraibak naha singi kutalei Sainik School Imphal gi cadet singna leibak asigi tongan ba magul leiba sinpham pairektuna asoba mafam ama kanba ngamgani haibagi thajaba Rajyapal na phongdokhi naha singna thaksi khasi naina aset pe phireb amaga loinana leibak ki tamak thabuk tauna ba pautak pikhi Manipur da kunipan suba Manipur Integrity Day ngasi pangthokre ing kumja lising ama samapan marbutra taret ki August marida Manipur gi apunba saktam ngakna bagitamak ऐतिहासिक ओइब मोंगदा मी लाख मंगा रोमना असोब रैली सरखिबा दु निंगसिंगदुना नुमित असि पांगथोकपनि All Manipur United Clubs Organizations amukone sinduna pangthokpa thoramasi Manipur State Museum manakta leiba Manipur Integrity Pillar da miyamna leikatuna hokhi tungda GM Hall Imphal da miyam ki mifam amasu pangthokhi mifam hek haubaga miyamna Manipur gi apunba saktam ngakna bagitamak thawaina pontha pikraba atopa singi mafamda minute ani tumina leptuna ikai khumna ba utkhi Mifam atu saru yakhiba amuko ki President Phairoizam Nando Luwang hai Manipur da yelhongai digi hingmin nargliba kanglu phurup khuding mangna amana amagi mateng pangna duna punna hingminana ba mati saukhat minana ba hona duna lagli subu nombagi haine pining thina lejaba Manipur gi yelhomi singi wakhalon kaya asinga sidi karigumba hiram amagi matangda wakat khongjang sangsin bagi haine biromda naksilapugum tawri masi yamna lebak thibani Manipur gi irang na maram moiduna yellow me kaya hojik su relief camp singda lanjena duna awaba kaya khangduna leiri makhoi asi masa gi mayum da hanjil mangamdri ba makhai Manipur da santi hanjile haibe yakhiroi mangna hai Manipur gi pun basaktam kari kum mong to kai bi aroi kari kum mong to thugai bi aroi akoi gi laibak akoi gi tungi phire base atopa mi lahun kum ji hai basi ngasi gi nimisida koi amuko gi maikai dagi lamdam sida khundamni ba kanglu furu khuding baki mafamda appeal tawjari Tharumatuda amukogi advisor Ito Tongbram Poirei Leimarol Mera Paibe Apunba Manipur ki President Sorai Samemsa Kabui Mothers Association ki President Atong P Kamei Rabta Mothers Islamia Arabia Manipur ki Sadar Al-Has Mufti Shiraz Ahmad Amasung All Manipur Maitei Pangal Clubs Organization ki President Yungkhaibam Hayatur Rahman Amadi Sagnai Rabamye Kiana Saruyaki Rajyagi Rural Development and Panchayati Raj ki makhata Manipur State Rural Livelihood Mission Bisnupur Jilla ki Nambolda leiba leimu popam makha leikai community hall da ahanba Rural Roots Market hangdokse Thormadu sarwa kiba Rajyagi Skill Labor Employment and Entrepreneurship amasung Manipur State Rural Livelihood Mission ki State Nodal Officer N Bandana Devi nahai asigumba kaithela ma hangdokna ba miyamna kuina mangjarak ba manglana dunga sidi mangphawna hanbangamle
ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯊꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯀꯩꯊꯦꯜ ꯍꯥꯡꯗꯣꯛꯄ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯌꯣꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯒꯅꯤ ꯃꯁꯤꯅ ꯅꯨꯄꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯒꯅꯤ ꯃꯤꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯁꯛ ꯈꯪꯂꯕ ꯄꯣꯠꯊꯣꯛꯁꯤꯡ ꯖꯥꯇꯤ ꯑꯃꯗꯤ ꯑꯟꯇꯔꯖꯥꯇꯤꯒꯤ ꯊꯥꯛꯇ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ District Administration Kakchingna District E-Governance Society Kakchinga Kusamnaraga E-Office ki matangda training pibigi thoramama Zila adugi DC Office Complex ta leiba NIC gi video conference room da ngasi pangthokre masi Zila aduda E-Office nikthina salaina bagi pandam da pangthokpani hairi training program aduda DC Office SDO Kakching SDC Office Waikhongi tongan ba staff ki miyoi kuni thoina saruk yakhi paugi marak thanna atenba break ama Rolex tilat hidak si Manipur gi lopham kaya da mai pak na sanging tawraba tilat hidak ni Rolex si season bana mayol chikpi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami yamro ri ba mana mahuksa gi khalda akai ba amat pide pam poba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi manak nakpa tilat hidak yon ba dukan khuding da suksoi soidana Rolex, Lomi Singi, Singamaro. Tabiriba Pawasi, Akasbani, Imphal Dagini. Kendra gi Haksel amasung Yaipayumbal Mantraloina, RIMS, Imphal gi, Dental College asi, Lebaga sigi Kwaidigi Pazana Tabak Toba College anigi Manunda Amawaina, Amughana, Sakangle Hari. Dental College RIMS pu Asumna Sakang Basi, Tangna Handaka, Ahumlak Subani. World Oral Health Day lisingani kun mangaga mari lenana RIMS Imphal na tha amasumna senya phana thambana pungning wakalsu nungai hali haibe hiramda tongan ba campaign kya sathaki senya phana thamnabagi matangda miyamta ningthina khanganaba rally kya pangthokhi masida natana cyclothon lemna ya laing bagi camp school shelter amati tongan ba mafam singda ningthina khanganbagi thoram kya pangthokhi Sahi ahum thangna jati gi oina ikai khumna bu ulakpa sida RIMS da nungai ba phongdokladuna masi phangna bu hona bada thawai haksang yauna hona ki staff mairoi singa madi tongan ba department singi miyoi sing bu thakat ba phongdokhi RIMS ki dental college bu leiba ga sigi khwaidigi phaba dental college ani gi manung salakpada nungai ba phongdokladuna RIMS ki director Professor G Sunil Kumar Sharma hai Ewadasi handaki jahina ha manate consecutive 3 years thure handaki sida exception yam fazaba point bi consistently performing dental college koina second ni tari aduna yam chawbo improvement ama dental college effort tagi LIMS ki mai pakwasi national level la lakhre sigi level la si problem na hona bada laiba dental college gi department loina ba na charuk ya ki department of pediatric and preventive dentistry na mas tang kundagi april gi tang kun phawa pi mouth is a happy mind haibagi themjida RIMS khatada natana Manipur gi chatpa yaba jaga ayamba chatana hoyi public ki awareness adagi play makhan makhayam tawgi Thobal District Hospital mamangda thokhiba lambi ki khudong thiba madangasi mama masa leikhitre hairi aikoi gi Thobal pawmi soibam bi noina hai Thobal asoba pakhang khong lerektagi mama masa adu ngasi ayuk pung 10 khar helakpa aduaida Thobal District Hospital da masa gi layeng basat khibani Makoina tonglakpa kinetic Honda adu Thobal District Hospital mapagi road divider manakta khamduna leiringaida Imphal lomdagi Kakching tamna haidarakpa DI tata amana thomchen khibani Thaudok aduda Premila Kopi sei nipu taruklom surabi nupi edu khudakta mafam adumakta leikhitabani aduga sei 19 lom suraba masanupa aduna Imphal gi Ras Medi City da tamna haikalakpagi lambi da leikhitabani hairi Thaudok aduga mari lenana Thobal Police Station na case ama lokhale Laikitraba mama masagi thawai yautraba haksang sing postmortem taunabagitamak Jenims ki mokta thamkhre Home Guard personnel singi specific identification number sin September tha phawada phanganaba Manipur Home Guard Employees Welfare Association ki president Y Mangining asi Manipur gi additional director general of police Home Guard ta ai beserol ma pisin khre Association ki president pisan ki bachero aduda hai hau ki July 13 ta additional chief secretary finance na employee singi sin asi management information system da sandrabadi thagi tolop thadok tanaba order ma thokre hariba employee sing asigi manung da home guard su yauri home guard personnel lising andirom gi sin certificate khudak da saba haibasi awaba oigani
aduna matam leiringeida home guard singi identification number September gi aroiba chayol phawbada phangana ba khudak tegi thabak paikhat piu serol aluda makhatan hai home guard singi oinadi specific identification number pipina ba hana degi dabi tawduna lakhibani karigumba identification number asi phanghoda ba thoglabadi khudongsa da ba kaya mayoknana ba maram ama oirakani hairi Tamenglong District Headquarters tangarang aing singning haipatigi Zadonang Bazar gi local chicken market ama amangata thogle Tamenglong gi ward number 3 desu singning haiki haukiba numit kharinda jila asida leptana nong subana maram moiduna miyam gi mahusa gi punsida sauna kaiba thogle hairi Imphal is Villa da ain kaina lam khopsin basing takthok pagi thabak makata na sathari ngasi yonglan lelek tagi haino bon lelek phawba takthok pagi thabak sathaki hayengna haino bon lelek tagi kongba thong phawba takthokani jila asigi oina ain kaina lam khopsin basing takthok pagi thabak leptana sathaki gani hairi Manipur da ngasi so COVID-19 positive oiba miyoi amata thengnadre ngasi Imphal East tagi ama Imphal West tagi ani amasung Kangpokpi tagi punna sample mari test tawki hauzik active case ani leiri Ziban Hospital Kaksingda ngasi World Best Feeding Week lising ani kon mga pangthokre sayol palan adugi thimna prioritize breastfeeding create sustainable support system haibasini Palan thoromadugi sorugamoina mairoi singi poster competition amasu pangthokki loinana makok mathang tarabasingda manamatum yenthokki Kendra gi Culture Mantralaya gi makhada North East Zone Cultural Center na awang no poglamdam singi nahawari ba artist singda young talented artist award pigadawri masigi damak folk and tribal music song and dance theater dance drama mime painting wood cane and bamboo craft traditional handloom and handicrafts pottery amadi tongan ba sinphamda leriba masagi chei 19 dagi 30 phawagi manungda leiba nahasingna darkhas tharakpa yagani application form Rising Directorate of Art and Culture gi office tagi hayeng dagi loba yagani menseleba form tha asigi 19 gi nungthil pung mari phawbada directorate asida pisilagadabani hairi Akashbani Imphal dagi pau tabiri Jharkhand ki hanagi Mukhyamantri Shibu Soren lekhidabada Rashtrapati Draupadi Murmu Pradhan Mantri Narendra Modi amasung atai lusingba kayana awapa phongdokli Social media da thagpa warol amada Rashtrapati Draupadi Murmu hai Shibu Soren lekhidaba si social justice ki lamda chauna mangjaba amani hauzik sanabagi pau Mangsatabam Premananda dagi Jama kuntra mari suba All India Duran Cup ki Imphal Lake ki oina Khumallampak Men's Stadium da ngasi sanikiwa Group F ki match amada Real Kashmir FC na Tidim Road Athletic Union Trau FC bu panjil ani amada maithiwa pikre Real Kashmir ki maipapui panjil adu sanabagi kunmari suba minute ta marak tarek amadi humphumari suba minute ta nithokongjam rohe na chanki Trau FC ki amata ngairo panjil aduna sanabagi kuntaruk suba minute ta Afridi Buyamayum na chanki Group F ta hauzik fawda Indian Navy football team na match amadagi point ahum fangtuna group asigi point table gi makok ta lairi Real Kashmir na hauzik fawda match ani tagi point ahum fangtuna ani subda lairi Neroka FC amasung Trau FC na point amam fangli Group F ki mathangi match tha asigi tareta Neroka FC amadi Indian Navy football team ani na sanagani Group B gi match amada Kolkata gi Vivekananda Yuva Bharati Tiranganda hauzik Mohun Bagan Super Giants ka BSF football team ga sanari Pinehurst Village ta pangthokpa golf ki US Kids World Championship ta Bharat ki Vedika Bansalina nupimsa gi chahi mapal gi kanglupta champion oire mangna Japan gi Imi Minami bu shot amada amadi America gi Audrey bu shot anida maithiba piduna champion oikhibani championship asigi nupimsa gi chahi 13 gi kanglupta Bharat ki golfer Aida na ahum suba tare Ahanba nupi gi IPL style T20 cricket championship ngasidagi Bengaluru da haukre championship asida Mysuru Warriors Hubli Tigers Kalyani Bengaluru Blaster Mangaluru Dragons amadi Shivamoga Lioness sarukyari T20 Maharani Trophy asigi ngasi ahuba numita sanakhiba match amada Shivamoga Lioness na Hubli Tigers bu run 35 da thoiki Dwijamani aroibata maroiba pawmuk Rajapal Ajoy Kumar Bhalana Imphal gi Sainik School ki girls hostel sampa sakat payawna atai sakut thorang gi thabak sing haktheng nani yengsin khre Manipur da Kunipan suba Manipur integrity de ngasi pangthokre
केंद्र की हक्सेल अमसुंग याइफयुंबाल मंत्रालयना रिम्स इम्फाल की डेंटल कॉलेज बु लेबाग असिगी ख्वाइदगी फब कॉलेज अनि की मनुंगदा अमा ओइना अमुक हन्ना सखंख्रे झारखंड की हानगी मुख्यमंत्री शिबू सोरेन लेखिदबदा राष्ट्रपति द्रौपदी मुर्मू प्रधानमंत्री नरेंद्र मोदी अमसुंग अतई लुसिंग कयाना अवाब फोंदोगली अमसुंग साम कुंथ्रा मरी सुबा ऑयल इंडिया दुरान कप के इम्फाल लेक के ग्रुप एफ के मैच समदा रियल कश्मीर एफ सीना त्राउ एफ सिबू पांजल अनि मदद होइख्रे पाउलोइजरे।